ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯥꯝ ꯐꯪꯕꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯈꯔ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯁꯥꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯕ ꯐꯝꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ आर्मीजिंगना सेंट्रल फोर्सिंगना nga'aga takthora'aga akhoi mitayjingna sum awabamda tashallaga machi amada pulap tashallaga akhoi awaba mayongduna leidi akhoi hoji kari toba tai adudi akhoi tumba chaba khangna akhoi hoji lana je akhoi mayongnaba tabane ba hoji akhoi mitai haba nupa khangde nupi khangde sata naharung khutimak akhoi hoji amatta oina lepminaduna akhoi iraiba iramdam khunai ase kandaba yade haibagi wakhal aduda chetna थमिनारगा अखोई खुनाय असे ngakmina ji haiba wafam jo aina media ge thongda haijari कोई मणिपुर है से Tronglaobigi thokko yaningde Tronglaobigi thokko yaningde angang hatpa yaningde angang hatpa yaningde misam na khut haba yaningde ngarang nan koi Tronglaobigi du si yengseba ngasi phawde Tronglaobigi incident atuki batik minusi yawna to phimiam do India gi central leadership duna ngasi kari karam bana ta nungai ta ba kari fongdoktuna leirage ba masine ba aikoina yengbe abase aduna lan si di tasena hargadi masi sengna aikoina Houkhiba versus Meeoiba hena uhulaga aduba India gi leaders singduna aikoida tanglup frukta Manipugi tongan ba leiba myam je hukam selaga maduda aikoi masen ngasai khanan ba malalaga ukshi war ba da aikoi kudim awa ta bani khoi sekta apunba maira paibiluki secretary ai isagi ming waikhom ongbi thauhenbi ngarang nahanda thoiba thodok mama masa phamungda nungaina tummaga leiriba akhoi nongalamdai pung ama tarku matamda kuki narco terrorist singna bomna kapi harga masa ani du si hat khara matungda mama no matam thina soktana lai kana lai hoba adudana tan adugi mamangda mama masa ahal laman ahal yauraga anga ahum ju yauraga jiri da thokiba thodok sugumba kaya aduga pendabagi khollao gi praja mayamna sebai leiba security state force amadi central force ka leiba jaga aduda karigina khoi leina khoibu ngakpi diba karigino haidana khoi gi sangjal umatamda central gi force singjana kanbiba khoi wakasi tabi mahuto onjalaga misam praja jingda makhoi direct shoot tokdan hatpa sugumba khongthang jinga je khoi adukmati pianjadre maram aduna khoi ngasi gi sekta gi khoi mera paibi apun mera paibi na sinjaduna sugumba pendabigi thodok asida khoi saruk yajabaga loina khoi singum meepham asi khoi famjabani aduna yarbe makai state government amadi central government pam tawbiri ba thong ase khoi adumati penjadre aduna praja jingi khoi ngakpi senbiri ba se karbo mongda ngakpi senbiri bano aduna athu matamda praja singbu ngakpi ba senbibi harga sumba narco terrorist singbu maru phungna muthatba khoi pami masibumju khongthang jilo khatpiu aduga santi
ꯄꯣꯔꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ